Israeli forcesna awang Gaza thadatkre asiba masing lising tara henkre. Gaza Strip ta ground operation kanna chathariba Israeli forcesna awang Gaza atay mafam pumnamakta thadatkre amasung masigi manungsanba koisillaga thamliba Gaza City da terrorist sing tumna hatongna bataksin ba huragani haina thajare. Israel na chathaba laman khumagi lan asida Gaza Strip ta siba mi masingsu lising tara henkre haire. Israeli media gi report matungin na awang Gaza thadatlaba matungda lan mising athuba matamda Gaza City manungda changsin ba huragani haina thajare. Haukiba chahi kaya sida asiguma lan mayong na basem saraga lakhiba Palestinian terrorist singna akiba fangna lan sokna gani amasung surung singi ambush tawna bohonarakani haina thajare. Gaza City manungda changduna attack tawba matamda nakal ani magtami sibagi chang yamna hengalakani haina thajare. Gaza Strip saruk ani thokna thadadpa kha amasung awang ase langi yamna maruoiba tangkak amani haina Israeli military na phongdokhe. Ngahan ahing warplane sing na target chamri ga yangkhaida attack tawkhi amasung lanmi sing na Hamas ke compound nama khudum chansin khi haire. Gaza City de lariba misam lising sa kaya haujekso kharom da sen na bagidamag lambi amakhakti hangdoklaga thambire. Israeli military na khudong chaba piringai manung sida chelawdaba misam singde yamna awaba tarakani haina singnare. Maraksida Hamas na control tawba Gaza ge health ministry na phongdorokiba matungin na Israel ga lan sokna basida Gaza Strip ta sikiba Palestinian masing ase lising taraga kunganithoy yaukre haire. Masigi figure asiga iroina na sahi humbudraga mangagi mamangda Israel gi laingak sasan lingkhatkraba matungda handaki ase landa khwaidagi misi mina thokpa ibadu oikre. Mi lising tara hena sikre haina health ministry na pau pibada misam amasung fighter ge tokhai ba masing hai khide makhoi ayambadi Israel ge air strike ta sikhibane. Israel gi air strike ase terrorist sing gi target chapsana khangdoklaba matungda sathaba ngakta ne. Terrorist sing na rocket launch tawbadasu rocket samnga henbade target yaudaduna Gaza gi manungda dumak pokhai khe maduda sumi kaya marum sikhi haina thajare.